JCILPS की खोंजंग कंसिंदुना तंपाकी मफम कयादा मोटरसाइकिल रैली अमा चटख्रे खरुमजरी ISTV पाउमिंग ताबिरबा सिमुतराम नोकचरी हौजिमा पुंग पाउ Joint Committee on Inner Line Permit System Manipur na tamdamasigi yellow missing kananaba Manipur da ILP sana hangadabani sanaba bill putoktuna ek onduna sana hangadabani haina sangshilakliba khongjang gi manung sana JCILPS ki student wing na ngasi tampaki mafam kayada motorcycle gi rally ama satkre motorcycle gi rally adu MSU headquarter dagi JCILPS ki convener in charge BK Moyang sana lamthake rally asina MSU headquarter dagi Nambol Melambi Sekmaijin Wabgai Kakching Thawal Fauraga Indo Burma Road ta haigalak MSU headquarter da lamthungpham oigani motorcycle chamri romna rally aduda sarugyari ngasigi rally asiga mari leinana student wing gi convener oinam nanda babuna motorcycle rally asi JCILPS na sangshiliba khongjang asibu hena kansinba oina chatpani haike Manipur government na assembly na thu matamda akoi lakdar session asida akoi mayam ni yaba yelong gi gadaba ano pilama dokuna adum madan pass awuna hai bo masi asi government thamjari oina hari ba asigi kari pass awuna elasi ano madan pass awuna ba asi rally asi sijamani aduga loina tongan ba akoi Manipur da kuna mene purmana family dawdi tawriba apna talibu demand alpi hai demand asi akoi beli khatangi aduga tamda leba pajaga katangi demand ate masi Manipur da kuna mene ba puru kalu puru mugi kanaba amata ngareba dimani amata ngareba pandam na basi akoi ngasi rally si ko sar obserga akoi byang famda baroina Manipur da kaiba yelomi kono gi famda जैसे आरपीएस मार्केट की अपील तौजरी लोइना साइकिल भी हो सिगी मनुंगदा नुंगाइदब थोदो अमा हाइब तारगदी अखोगी ममांगदा अखोई जैसे आरपीएस की कमेनो अबिरंबा कमेनो रतनदा वादे लौथोबसी मसे अखोई मार्केट की यानिदे हारिबो वादे तेगसी अथुम मदमदा असी गवर्नमेंट असना अदोगदबे हाय हो मसी थमजरी JCILPS की हानगी कन्वेनर खुमराम रतनबु मनपुर सरकारना वांटेड लाउथोरपगी मायोक्ता सेमखिबा JCना ngरang numidang mairagi rally chatuna kholaw kya laukhre mairagi khongsat adu singjamai thong wangmada pullaba matung singjamai bagabati leikai fauraga mamon leikai taraba matung thangaba lomda laklaga wangkhai lambi da laklaga kongbadagi singjamai lambi da amuk halaklaga khongman mangjilda lamthungpham oikhe mairagi khongsat adu da ratanbu wanted lauthokpa yaningde Manipur da ILP sana halu haiba kholaw kya laukhe Nunggaida thasiki tang kuntareta thokiba ungkhatnabagi thodokta Muhammad Arif Khan kauba angang ama sikhiba adugi matangda semkhiba JCna maralaiba miyosing jerak piu haina Long Police Station mamangda khongjang sangshinkre khongjang aduna maram oiduna National Highway Imphal More lambida gari chatok rashin tawbada pung anirom athingba leikhe maralaiba IRB amadi nunggaida nongmai paiduna leiba gang sing phaduna jerak piu haina sangshinkhiba khongjang adugi matangda JSC की को कन्वेनर असलम खान मणिपुर सरकार ने मतम जाना मियेंग संगबी दबदगी नुंगई की थौदोक असि साउथोरक्तुना मिसी मिना थोखिबनी JSC ना तालिबा दावी सिंह फंगद्रिबा फावबा खोंजंग जंक्शनगनी हाइखे मतुंग ताबदा अखोय फास्ट पुंग निफुनी पानी मतम पीरबा मतुंग दा असि पुलिस डिपार्टमेंट ना असि के सरकार ना JSC के चार्टर ऑफ डिमांड नमोबा फुलफिल तौदबना मरम ओइरगा अखोय ngasi होएन तांग कुंथ्रा की नोंयाई मतुंग पुंग बारोदगी अखोय पुंग कुनमरगी थबाल डिस्ट्रिक्ट बन गौगरे दो लोयना अखोय मखल मखा के खोंजंग सिंह संक्षिन नवी वक्त अखोय प्रोग्राम सिंह याथोक लेरे अदो अखोय मतम की ओइना लाउथोक चगनी NSNIM की चेयरमैन इसाक सिसी सुना लेखिदबदा मणिपुर डेमोक्रेटिक पीपल्स फ्रंट ना अवाब फोंदोरखे इंटरनेशनल पीस एंड सोशल एडवांसमेंट इप्सागी नौना साबा ऑफिस बिल्डिंग अमा ngasi kaisampad ahibam lekai da sangakre hanagi ipsagi president ais ibotobi khuman hauzik president oiriba KS jingkai luwang amadi tongan ba civil society kaya gi luchingba kaya so thoromadu da sarukya ke luchingba kaya da ipsagi maikai dagi achamba khudol potpikhe ipsagi president KS jingkai luwang na matam sangna ipsagi office chapchaba mafam ama leraktabana
matam gi leba ki thorak pa isu kaya khanana bagi mafam naita bagi awaba mayok na sing adu ipsa gi sapsaba masagi office ama lerabani khara makhai di kok lagani ipsa na matam gi isu kaya da saruk yaduna leba ki yaifana ba thodang logani haike sijaba kapona haiduna abe sesalama semjagre adu gi mi makhada ekoi hogyogi BDSK kolom ekoi lekar live sinsida pigedaba akuma sakung simha achoba businessman kabui kuthanga akoi mamal hele yonduna lebak seida soina market to bakam sinsidi ki matakta ekoi hongida batam sayon ki mamangda ekoi ese amadi ekoi khana sijaba kapona ka khaduna kieng phar ba matungda miyang hongba mamanda ekoi na sanjagre Cultural University ama July thadagi mapung phana thabak haunanaba Manipur Sarkar na lokalagiba thorang asida Natya Sankirtan gi tongan ba department ama hangdoknaba Manipur Natya Sankirtan apunba loki executive member Thangjan Biren ngasi Manipur Press Club ta pangthokpa pawmisinga unaba ama da phongdokre hangdokadoriba university asida Natya Sankirtan gi cultural studies gi manungda ma kharakhak haplaga mapung phana yawhanre Natya Sankirtan asi UNESCO na sakhanglaba subject amani masigi damakta department ama tongana hangbiu Sarkar na Natya Sankirtan bu nathaiduna thambagi maram karigino Natya Sankirtan na lamdam masigi culture bu prithibida sak taklibani haibasi Sarkar na khangbiu haike culture activist ekoi na hayen kariguma Manipur ki sak tak panatraga prithibigi mapum kuding ta sak tak pa Manipur ki sak tak pa thorom mama lakna tamda cultural activist ekoi na boycott tawma tamda Manipur Sarkar ko khar sagari hai basmadi ai kamjage mamdi kudam oina sangai festival chungda ko lori role culture mari ne ba jakoi sigi ras ki tari lori role se achu patik chaw hai jini mari madu ai koina kari gumba ko hari basi athoba matamda akoi gi Manipur government amadi mari le ba akoi gi Manipur Cultural University asigi akoi VC register na chingba kayana tabi duna athoba matamda akoi gi hari ba कोई नट सकटोन असिबु सखन बेबा अबक कोइना अदुगा मणिपुर दगी लाकपा मखन मखन गी कोई गी जाति पयाल लाकवा तंदा सकटोन सि करिनो हाइबा थीनबगी मचाक से हंबियु लेना मणिपुर नट सकटोन गी सेपरेट डिपार्टमेंट अमा हंबियु हाइबसे कोई मणिपुर सरकार गी माइकेदुगा फुंदुकचरी राष्ट्रीय बाल स्वास्थ्य कार्यक्रम RBS के गी मखादा National Health Mission District Coordinator Singna Tharakpa Sahi Taranpal Fawbagi Angang Sing Liamna Echocardiography Screening Tawbagi Kem Amak Ngasidagi Sky Hospital da Hokre Hospital asigi Chairman Dr. S. Sam Kishona Phungdorakpada Sagol Sen Kudingi Angang Tara Ki Changda Yengadaba Kem Asida Heart ki Anaba Leiba Angang Yawraklabadi Makhatana Liamna Layang Bagi Thabaksu Hospital asida Chathagani Haike RVSK of National Health Mission Manipur State ki District Coordinator की refer to रखा हाना heart की लेना heart defect ले रहे हाई ना चिन्ह रबा अंगांग सिंग सीधे दांग सिगी opportunity CP injury अदुगा maybe any number but we'll be doing this free echocardiography screening camp every Thursday at Sky Hospital. Swachh Bharat Mission की मखादा Indian Oil Corporation Limited ना BT Road laiba Berti Candidate Park ta lamtu sengbagi thabak satakre lamtu sengbagi thabak adu corporation asigi safe divisional retailer and sales manager sinam ibungoto na luchingduna staff amadi distributor singna saruk yake manager ibungoto na Swachh Bharat Abhiyan gi makhada sathariba lamtu sengbagi thabak asi mipung khudingmakka khusamnaduna satharabadi sungsoi soidana akoibagi phibam lu nana thambada achobu mateng oigani Tharamasi Pangthok Tringaida Corporation ki staff singna Mahatma Gandhi na pamjaramba wafam kaya punna Pangthok mina bahaina wasaklaw mina ke National Food Security Act ki makhada Uripo Kendra gi ward number 3 gi beneficiary singda card yen thokpa gi thoram ama Nagamapal da leiba lai ising saidi gi sanglenda pangthokre thoram da Uripo Kendra gi MLA L Nanda Kumar Ward number 3 की काउंसलर लाइश्रम अरेन कुमार DSO RK बिनोय न चिंगबा मियोय सिंगना सरुक याखे MLA न फोंदोकिबदा कनागुम्बा सिंगना कार्ड पीबगी मतांगदा खबरदा तोंगान तोंगानबा वाफम फोंदोकपगी महुत्ता मखोइसु थोरम सिदा सरुक यादुना प्रजागी कानबा सिन्नबा होनबियु ngasi yenthokliba card asida yahogdaba beneficiary sing athuba matamda yenthoklanaba honagani haike thakatlam ba khose mi lishiko ba kharage mase
वाटनबर कोर्ट टाइटल ने अगदबदी अखोई लिशिंग मनिगा लिशिंग मा दे खर ताई तक जाब तौजे कोई देशो हाइरने मसी ऑफिस सागदबने अमरमदा फूड सिक्योरिटी रेशन कार्ड अमसुंग चेंग फंगलु हाइना उरिपोक लोकल काउंसिल कम्युनिस्ट पार्टी ऑफ इंडिया ना मरी लेनबा सिंगी मियेंग सिंगसिलखे निमित हुमने चुपना चथगदबा ओजा सिंगी ओइबा ट्रेनिंग प्रोग्राम अमा ngasi lamphel da leiba SCRT gi multipurpose hall da hokre continuous and comprehensive evaluation haiba training program hongdopagi thorom aduda SCRT gi joint secretary Korea joint director Jim Thingujam diet ki in charge Ratan OSD Dr Nandini Nachingba Miyakana Sarukya Khe JDO Wangoi Bisnupur amadi SSA ki makhada leiba oza singna thorom aduda Sarukya Khe joint secretary Korea na oza singna angang singa yaribu makai naksin naba khonagadabani tolop khakki thabak tawiganu oza singi sauraba daita lei matamgi awanbagi matung ina oza singna mahroi singda takpi tambi bagi mawong matau asisu semdo patangai fadi haike like at the end of the year you have an exam other than the passed out a degree but today education has evolved so much. The concept of education has evolved with time. That today we're all talking about quality education, value education. Adu value education and quality education having under the degree another. I think it's bringing out the best of the world of the student that is left under our care. Malem Care Foundation na sinduna nomagi oiba fibro scale liver test ISTV test amadi ISB test ki matangda lenna laing bagi kem ama pangthokre About India Private Limited na sponsor togduna kesamthong waiting set pangthoki ba thorom aduga mari leinana Malem Care Foundation gi founder counselor M Joyna foundation asina lamdam asigi miyambu na da yektana masamau fana lehnana ba pandam da kem asi pangthokpani haike Dagis BC amasung liver function test ana Marakta ako'y Malem Care Foundation sila ako'y natawag siya blood donation tawag siya ay also fibrosis ki tawag siya ay tukhay ba diabetes ki ay yagi adu mo pre kem mayam mo tawag siya matam ki adu hadak sila ako'y na yam nuway siya na hadak ako'y ay award kang ko siya na ay tagad pero sila ay presentation na hadak ki siya mayam sila kulap tawag siya na isilinaw mayam sila Hauzi maroi ba pau amu JCILPS ki khongjang kansinduna tapaki mafam kayada motorcycle rally ama chatkre ISTV pawmiyang tabir ba singwa muka hanna khurumjari